Mitsna. Ngarang laktrasu ngasi faudi lakani khanna asa amaga loinana nganta laktuna ngaijakhibani adubu ngaijai haibagi wani pumnamak aremba takhibani thabak ama taubada ninghannababu laitrabadi nongmadi soidana mahai fangi hainabaduni juni su chahi chupa school kadabadi yadabanina khara lairaga mahaksu school karakhibani maithong maka lamjakhibani nungsibi magi saktam uba fangjakhibada prap tanaduna kauzakhi Juni amta kainota adubu onthokpani kari thamoino Juni tasinadana adumak chatki nakanda lepliba Bikramna satkraba nganba tapna khumlai Bikram magi marupu themjin bidai horen break tara natraga hayangla kainomuk mong yengase adubu numit masting yam silakle Juni bu wari amuktang sanage haiduna hotna jarakpa Bikram ngan bagi mataudu yenglaga hairei ngasi so muk urit na pangli olaga chatkraba madui nupido ngan ba mathwai nungaitana makha tarai mado tuition su akhoi dom na lakhidre atopada hongkramale school da natradi mangoda sengduknaba mafam laite Bikram saurangna na wa hairei yamthina nonjabai mong tasilaktore da sidi ika khale nganba tapna magi marupu themjin bidai saugano aina lankibagini he Vaishnop adosu Vaishnop amom hoi fare hayangna last ne last oina haraga yengo makhoi su yanare mathangi numituna aroibani last try ni aroiba oina thauna pumnamak fudoktuna nganba mamanaba singa loinana Juni bu ngaijakhibani mathangi numittu nganba Juni bu hek ubada manakta chensinjai Juni please aibu chance amta dibibiyo aina haizari se amta tabiyo Juni dipa khumpirakte nakanda lepliba mamanabi Nikitana tap oktuna khumlakhibani as yam hainaroi dorida topar shoiraga adom lemjadrido kaigino ikaiba kaim khangdra mina wari sananinjra haradi kokto noina manapana ikaiba kaino tambidro Madu hairamlaga Juni amadi mamanabising mamai laiduna chatki aroibagi wahaising du tabada nganba mitludagi pirang sentharakhiba khanghaude thamoida khutum suduna pukningda khanjaki ima baba aise waraktaba macha haibudu ururaba male ima baba busu mina thina ngangna hale ai lanjare nacha maithire ai maithire ngasidi Laptakna wari pumbatari ba Bikram magi marupki manakta chensilai sauna hairai namai mat iyam kadorida aidi kainungan ba kapiro seto adu yam non jagadaba nate mawalaude haifam tokpa khara haire achumbana joyoibani akhoi gisu matam lakhini ngan ba mapi do taithoklaga kaisu khandabagum makha tarai ai kaisu khandeda moisu sauningdana tawjaini angangak Bikram makok fat hairaga nokladuna hairai nangi thamoi se dibo sumaina mi singse khanba ngamdaradi laibak se khana jainaba war kaido amte thokadaba mande numittu school suti tharaduna tuition amuk laknari atopa tuition mafam amada pulap hongkhrabani makhoi loinamak oja changak jingai ngaihak khadang nomba matamduni Juni mamanabisingda haifet yengladuna hairai kaigino noina larik tambala aga namaina mito taptang iyaksalaga laidubo Nikita sugalap tawraduna pakhumpirai yam taningdeko sibu kaidorage nangsu khara nairaga lao dress paudi mamalatang basele haibabu nangi dal dudi champut dal dauna kai magun yahonjre khara yekpa khotpa painting tammo nangsu Juni na amuk khumlai as ai madu kaya haina daw mandida Betty Juni da onsilaktuna magi mamaida munna yenglaga khudom bithinduna hairai yengotu nang mitsu kulause sida eyeliner do masa masalati kayam phasani Juni Betty gi khudom bidu fatkan thatlaga hairai as kaidai lai Durga ma daw malecho Betty sutokte makha samtharai
Maloime hai soibani Juni nangi mitse sumyengaga yam phajaingo. Juni machin machadu khara paitholaga khumlai. Mi aikhoi lekaidadi aibu mitlaubi mi chappu haidana adum noknai. Nikita Juni gi maongduda khangnok nok thorai aduga hairai. Noknaba natiye phajai haina laknai ne. Betty Juni gi nakanda thamliba phone du tap paikhattuna yenglaga hairai. Phone sisu yengwe smartphone atangma ma paisile aduga housing matamdabu Facebook, WhatsApp, Snapchat, Instagram amta su paide. Nangdi basic phone oina payoy bema. Asukam tangma phone se kaimta su sisinade. Pamui ko yang. Nikita khubak pak anirak khuraduna yam excited oina hairai. Kana dese ai tauge. Nang yam retro chatmale. Khara modify tawdradi yararoi. Hauzik Modi sarkar la abane. Nang su Modi tawthoktaba yadre. Hayeng Sunday se noida lake. Phone hek tawrakpaga geta tholakadaba ko. Gyan taraba ina haise. Juni pakhum pirakte. Nikita da mamitu tagup yenglaga lai. Nakandagi Betty na nokladuna hairai. Says Misan Milaubi. Juni handang mukti tap oglaga khumlai. Milaubi na tejo Mitsna ne. Betty nok palepte amuk hairai. Hoi Misan Mitsna yaraba. Hayeng din nungai ni nang. Nakan namada khangpok sangdana karamba sangsarda lairi. Ingkhol macha ama nakanda instang napi khara thazari badu mamana makhong somna ngan basu napi singdu foi bayauri. Ichana hona bayawbagi ra kaino handakti yendem se yam phare ne. Ngan ba yendem singdu da yenglaga khumnai. Changwandana hongune haidana telebizadana amuk farak tani ko ima. Kai deino da nupi khara aigi khutpha khara lairiye. Aigi yendem se hawena aigi yendem se dani moina thiba laktoise. Ado ima wam ta haigena. Tombi napi macha singdu fukna khumlai. Hayune ima dabu aduk poina haidrasu haining badu koke khayune. Ima chahisu tangkai chanselae. Ado atai leidrasu Biogi larik tu faudi learning bane. Atai tudi school ki library dai adum pare yarani. Tombi macha bu WakhaL pikthadana bahaiduna thuna fat khumlai. Laisi isagi bu kaigi leidani. Yengoi imagi marupdo madu hek phangbaga leirasiko. Ngan ba maithong makalamna amuk suhairai. Soidana leibiyo ko ima. Tombi momon noklaga macha da yengladuna khumlai. Hoine ima na leidoini. Kashu yam tang manatida sum istagi larik amadi painingdana tawbani ima. Tombi sukhum lai hoini larik kidi ima na fanaba silageni. Ado ibungo ima da sing hayo. Nangbu handang marakse isuk thana ui kaitawba yaure. Kashu tawdida ima sum handang marakse baba yam ningsingi. Baba leijaramnabadi haiba WakhaL sina aibu hegek langtaknaba pokhanbagumsu tawi. Minasu aikhoibu hauzik yengliba mityengse nataba atopa mityeng amadi yenglamgani ko ima. Marau leiba ichagi wahaido ima di lamba phangdrene. Kari kaitawba yaurage ima da koidana tamu. Isagi ima leirisidi. Khangde ima. Leibakse hingba yam lurame. Lui harasu hingdabadi yadabanina. Lanthingnari lepadi yade. Tombi machana hairibadu mapung fana khangba ngamdrabasu khara makhaidi baptai. Themjin bidai machabu. Imagi bunga adumna nabung shontaganu ko WakhaL pikthaganu. Nangidamak nama ai ichaw chawna leiribasidi. Ngamgadra ngamkhigadra. Irai kallaba chatnabigi ichelbu ngakpa. Akan banong lainupsitkum maikai khangda sichillagliba samajki minok maisha kaya thingba ngamgadawribra mamana machagidamak. Numit na mayum changlamday matamni Santa thabak ama chatlubagi halakpa lambida machinda murum soli. Shibu moy ozado natrane honthok na mankreda. Aibu wa khara singbu usira. Amukta tanarukige. Prap tanarai mangda chatliba ojadu. Oza o ibung oza. Oja Vivek matung haifet onthoraktuna yenglakpada ure mabu tanaragliba Santabu. Khangi masak munna mahak Juni gi makurani haiba. Humang kang lai mabukningda khali. Hais sidi shoredana. Ai ngasidi hingdredana. Aibu chalawbana pharadra. Santa
ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ "ꯀꯩꯅꯣ ꯇꯥꯕꯤꯗ꯭ꯔꯕꯣ ꯑꯣꯖꯥ? ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯖꯔꯤꯁꯦ?" ꯑꯣꯖꯥ ꯕꯤꯕꯦꯛ ꯆꯦꯟꯐꯝ ꯈꯪꯗ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯇꯥꯃꯣ, ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ..." ꯁꯥꯟꯇꯁꯨ ꯊꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯍꯣꯏ, ꯃꯐꯝꯕꯨꯗꯤ ꯆꯥꯗ꯭ꯔꯦ, ꯑꯗꯣ ꯎꯅꯔꯤꯉꯩꯁꯤꯗ ꯋꯥꯐꯝ ꯑꯝꯇ..." ꯑꯣꯖꯥ ꯕꯤꯕꯦꯛ ꯃꯃꯤꯠ ꯃꯅꯥ ꯖꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯣꯜ ꯅꯤꯛꯂꯞ ꯍꯥꯏꯔꯛꯏ꯫ "ꯇꯥꯃꯣ, ꯅꯅꯥꯎ ꯇꯁꯦꯡꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯑꯉꯥꯡꯗꯁꯨ ꯐꯖꯅ ꯑꯝꯇ ꯆꯝꯊꯣꯛꯆꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯁꯥꯟꯇ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯖꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯁꯥꯇ꯭ꯔꯕꯨ ꯃꯊꯣꯡ ꯆꯥꯕ ꯈꯔ, ꯆꯥꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯣꯖꯥ ꯕꯤꯕꯦꯛ ꯁꯥꯟꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯁꯥꯟꯇꯗ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ꯫ "ꯇꯥꯃꯣ, ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯅꯅꯥꯎ ꯚꯥꯞ ꯑꯃ..." ꯁꯥꯟꯇꯁꯨ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣꯅꯦ ꯑꯣꯖꯥ, ꯈꯣꯏ ꯏꯕꯦꯝꯃꯅ ꯇ꯭ꯌꯨꯁꯟ ꯂꯦꯞꯄꯒꯤ ꯃꯇꯥꯡꯗꯨ ꯅꯠꯇ꯭ꯔꯅꯦ ꯉꯥꯡꯅꯔꯤꯁꯦ?" ꯕꯤꯕꯦꯛ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯃꯛꯂꯥꯞ ꯅꯤꯛꯂꯞ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯇꯥꯃꯣ, ꯅꯅꯥꯎ ꯇꯁꯦꯡꯅ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯅꯅꯥꯎꯅ ꯈꯟꯊꯕ ꯋꯥꯠꯈꯤꯕꯒꯤꯅꯤ." ꯁꯥꯟꯇꯅ ꯑꯣꯖꯥ ꯕꯤꯕꯦꯛꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕꯒꯨꯝ ꯇꯧꯔꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯑꯣꯖꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯐꯖꯗ꯭ꯔꯦꯗ꯫ ꯏꯕꯦꯝꯃꯗ ꯀꯥꯔꯟ ꯇꯥꯔꯛꯄ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯅꯁꯨ ꯈꯔ ꯐꯨꯈ꯭ꯔꯕꯅꯤ꯫ ꯑꯣꯖꯥꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯗꯣ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯖꯥꯒꯤꯗ ꯆꯠꯄ ꯀꯤꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯅ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯍꯣꯡꯈꯤꯕꯅꯤ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯍꯣꯡꯉꯦ ꯍꯥꯏꯗꯅ ꯑꯣꯖꯥꯗꯁꯨ ꯋꯥꯔꯧꯗꯅꯕ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯖꯔꯛꯄꯅꯤ." ꯕꯤꯕꯦꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ "ꯇꯥꯃꯣ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯕꯨ..." "ꯍꯣꯏꯅꯦ, ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗ ꯀꯥꯔꯟ ꯇꯥꯔꯛꯄꯗꯣ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏ ꯕꯦꯝꯃꯗꯨ ꯀꯞꯄꯗ ꯊꯦꯝꯕ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇꯩ ꯇ꯭ꯌꯨꯁꯟꯗꯣ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯍꯣꯡꯉꯦ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯋꯥꯔꯧꯕꯤꯅꯨꯀꯣ." ꯑꯣꯖꯥ ꯕꯤꯕꯦꯛ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯁꯥꯡꯊꯕ ꯄꯥꯝꯂꯝꯗꯦ꯫ ꯊꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯇꯥꯃꯣ, ꯅꯅꯥꯎ ꯋꯥꯔꯧꯖꯗꯦ." ꯁꯥꯟꯇꯁꯨ ꯋꯥꯔꯤꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥ, ꯅꯌꯥꯝꯕ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ." ꯁꯥꯟꯇꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯣꯖꯥ ꯕꯤꯕꯦꯛ ꯃꯊꯟꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯜꯍꯧꯏ꯫ "ꯍꯩꯁ, ꯁꯤꯒꯦ ꯇꯧꯕꯕꯨ ꯁꯝꯅꯥꯗ ꯂꯤꯂꯤꯗ꯫ ꯋꯥꯔꯤꯗꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯣꯏꯗ꯭ꯔꯦ, ꯍꯤꯡꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯅꯕ ꯂꯣꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯈꯪꯅꯔꯛꯂꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯤ꯫ ꯏꯪꯈꯣꯜꯗꯨꯒꯤ ナꯀꯟ ꯑꯣꯏꯔꯞ ꯉꯥꯟꯕ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯄꯥꯕꯣꯏ ꯏꯕꯣꯏ ꯇꯧꯔꯤ꯫ ꯏꯪꯈꯣꯜ ꯃꯅꯥꯛ ꯅꯛꯄꯅ ꯇꯨꯃꯤꯠ ꯀꯥꯡꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯤ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯁꯨ ꯍꯨꯝꯂꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯒꯦ꯫ ꯅꯪꯕꯨ ꯏꯪꯈꯣꯜ ꯃꯅꯥꯛꯇꯨꯗ ꯇꯨꯃꯤꯠ ꯀꯥꯡꯗꯨ ꯄꯥꯏꯔꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣꯗꯅ." "ꯏꯃꯥ, ꯈꯔ ꯉꯜꯂꯤꯌꯦ. ꯀꯦꯟꯗꯜꯗꯣ ꯌꯥꯝ ꯂꯩꯍꯧꯗ꯭ꯔꯕꯅꯤ. ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯀꯣꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯉꯜꯂꯤꯉꯩꯁꯤꯗ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯏꯍꯥꯛ ꯄꯥꯔꯝꯕꯅꯤ." ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ "ꯏꯍꯦ, ꯀꯦꯟꯗꯜ ꯂꯣꯏꯔꯦ ꯍꯥꯏꯕ? ꯏꯃꯥ ꯍꯌꯦꯡ ꯂꯩꯔꯛꯑꯒꯦ ꯑꯗꯨꯗꯤ." ꯉꯥꯟꯕ ꯃꯃꯥꯗ ꯑꯣꯏꯅꯔꯞ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯆꯥꯛ ꯊꯨꯅ ꯊꯣꯡꯕꯤꯌꯨꯀꯣ ꯏꯃꯥ. ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯆꯥꯛ ꯊꯨꯅ ꯂꯥꯝꯃꯛꯑꯦꯕ." ꯇꯣꯝꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯊꯨꯅ ꯊꯣꯡꯂꯨꯔꯒꯦ. ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯐꯝꯕꯤ ꯅꯅꯦ ꯃꯨꯈꯤꯅ ꯃꯥꯒꯤ ꯉꯥꯔꯪ ꯑꯌꯥꯏꯕ ꯈꯔ ꯅꯪꯒꯤ ꯆꯥꯅꯕ ꯄꯤꯔꯛꯄꯅꯤ. ꯃꯗꯨꯒ ꯍꯣꯔꯦꯟ ꯍꯦꯛ ꯆꯥꯔꯣꯀꯣ." ꯉꯥꯟꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ꯫ "ꯑꯌꯥ, ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ? ꯑꯁ, ꯆꯥꯛꯁꯦ ꯈꯪꯂꯥꯝ ꯂꯥꯝꯃꯛꯑꯦꯗ. ꯉꯥꯒꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦ. ꯑꯆꯧꯕꯗꯤ ꯇꯣꯛꯈ꯭ꯔꯣ, ꯉꯥ ꯃꯆꯥ ꯐꯥꯎ ꯆꯥꯗꯕ ꯀꯨꯏꯔꯦ. ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯐꯖꯅ ꯐꯨꯖꯜꯂꯅꯤ." ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯄꯤꯖꯅꯤꯡꯕꯗꯤ ꯀꯌꯥꯅꯤ, ꯁꯦꯠꯍꯟꯅꯤꯡꯕꯅ ꯀꯣꯡꯒꯥꯏꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯃꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ?
Nongale mathangi numitta nungai yaifaba imungdana kamdauri. Premila machanupigi matung koyin inaduna ngangli. Nangbu chakto yam chadradi seksi khara taksilo haibani. Juni mamada sugatlaga paukhum pirai. Mina sekto hainade thangingde haraga. Premila sekto table da thamlaga amuk makha tarai. Aduna jaga oats do khara sembirakese. Juni mamit mana uisinduna asawa sakfam amaga loinana khumlai. Maduna mukena hinakidre. Noigi oats do sagolgi machinjakne. Food value yam lai haibaduda akhoina susum chabai wani. Sasan gi chinjak do ai kya kaidawdi. Premila ingangakna hairai. Maduna amuk kadai da gitarakliba warino. Nangi kadar do ima loi khangbajani. Se chaksu yam chade nangbu kai chage harino mi. Nangbu nasado soladi larik to paba ngamaro haiba. Juni thausadana khumlai. Horeni manabi lakani moiga swai fokthoga kai kaino chawrage. Hai noina chadawri bajang futuni. Phatte hainarise khangaba. As yare ba mama. To imanabi phone lai. Ayam ta paikhatte. Hello noi la abo. Security da dum hairaga chango. As ai makhada mu kumtharakpado yam wai tawbani. Hoise yare kumage ngaya ngairo. Betty makhutna makhwang da metladuna hairai. Uis sorta tore he karakosidi. Nangna kai bitano nangi kase khwaima tona thamise. Juni su Betty da yenglaga khumlai. Si boina ro larik pabada disturb tawdana ba haidana papana yam separate oina matona thamine hai. Nikitana sanari bawaridu marak thatladuna maya hihigatna hairai. Adu ada lairi nangasidi naidune aina. Juni mamit araubadu tagub Nikitada yengladuna hairai. Kibu kizareda nangi khwaisidi. Ado ai ngasi chak yam chadeba. Thoaga achapa kita sarushiba. Nikitana amuk hairai. Hothokpado keraga thoksaiba aroi binairaga. As madu ai kaya hainaro haiba. Nikitana amuk hairai. Hauzik khara kebadu tamhaudradi napunsido keba haitana adum loishinkrani haiba. Pamu banaidi nangi dalse uraga. Juni phamungda chaithokduna tariba pochai mayamdu ama paikhatlaga hanglai. As kaino sibo. Nikitana khumlai sine primer haido. Juni mathangda ama amuk paikhatli. Sidi sina kai. Sina foundation ne. Lakme Wetness Foundation. Yam nungai bani taidabaga chapmana bani. Maida yam light oina fill tawbani. Se somda onsilawa ba. Juni hainingda mamaidu Nikitada onsila aga khumai. Yam talida nangse horen lai durga malhan badi yariko. Wari sana Juni bukebiri. Nikitana khanbaga hek thoklare. Koiraw nabi Mitsna da eyeliner piktak na chatpadudi sanada tampathin bagum thoklare. Yengbagi pen banai khidre. Juni mathangda Nikitana paikhalibadu haifet yengladuna hairai. Kaino lipstick su taidura. Madu ai hainade taigum seba please. Nikita mamittu pairap tawna yenglaga sor asangba mohondoktuna hairai. Ho lipstick se hainadraga se maybe lipstick oina tairo. Si faudi aidana sanai bema. Juni su takna khumlai. Hoi sibudi yaye. Nakanda famduna yenglibi Betty. Kubak hauna pak khuraduna fring chongladuna hairai. Wah, natural beauty plus artificial beauty sidi purak world plus universe beauty tare hai. Juni tingak hairai. Kai haino duna. Kashunate. Sum aina haidi yam phasai haibanida. Juni mingselda haifet yengsai. Mamaidu khara taithoke haiduna thangalakpa makhuttu Nikitana fatkan thatlaga Juni da pisumani du shukladuna yenglai. Juni bhabtai Nikitagi mityengdu wa thaidokladuna hairai. Lao ai kamcha kaurage asai fokthoaga achapo charuse. Nikitana amuk hairai. Noi kamcha se yawdradi yadabra. Juni sukhumlai. Kamchadi aina chatpa khuding ma yawdradi yadabane. Papa hoina su kamchaga chatminau hekta hai. Nikita Juni da yengladuna hairai. Hoise yare lao chata salase Miss Mitsna spak thokpe. Mama nabi ani dudi maya ihihigatna makhada kumtharai. Kaishuyam keba nate adubu Juni kethoktana kebagi hainadraduna mamaidu masamna amuk khara khumjinna bahotna jai. Nikitana uraduna
Amuksu Juniगी makhutu fat kanthali. Masamdu amuk haigatli. Angakpani makhoygi matau. Masina Junida kari awonba kayam awonba purakadawriba. Natraga hainade haiduna mamanabisingi mayokta Juni magi hanagi mataududa adum laigadawribra.